ꯂꯝꯕꯤꯗ ꯅꯠꯇ꯭ꯔꯗꯤ ꯍꯥꯟꯕ ꯌꯥꯗ꯭ꯔꯕ꯭ꯔꯥ? ꯏꯕꯨꯡꯉꯣ ꯑꯁ ꯐꯖꯃꯟꯗꯦ ꯏꯕꯨꯡꯉꯣ ꯐꯖꯃꯟꯗꯦ. ꯁꯣꯔꯤ. ꯁꯗꯥꯅ ꯆꯤꯡꯖꯪꯒ ꯃꯇꯨꯡ ꯚꯤꯗꯤꯑꯣ ꯀꯣꯜ ꯇꯧ ꯂꯩꯔꯦ ꯑꯗꯨꯅ ꯃꯥꯏꯗ ꯌꯨꯡ ꯆꯣꯡꯉꯦꯅ ꯚꯥꯞꯇꯤ ꯇꯥꯃꯤꯟꯅꯔꯨꯁꯤꯕꯨ. ꯑꯩ ꯑꯃ ꯂꯣꯏꯁꯟꯈꯤꯌꯦ. ꯕꯨꯠ ꯑꯣꯛꯅꯗꯅꯕ ꯕꯨꯠ ꯑꯣꯛꯅꯗꯅꯕ. ꯑꯩ ꯃꯤꯡ ꯑꯁꯦꯡꯕꯁꯦ ꯑꯦꯂꯦꯛꯁ ꯀꯧꯏ. ꯑꯗꯨꯒ ꯌꯨꯝꯅꯥꯛꯅ 이거 공만다왕 울복 다왕 가이드기 yumno ulbok da왕 가이드기 내서야 해. 샤기니 시험은 때 시지